US President Donald Trump की माइकेरी महाकी चानरब मरुक इंडिया की प्राइम मिनिस्टर नरेंद्र मोदी ने रशिया की क्रूड ऑयल लेरिबा असि अथुब मतमदा लेब लेबलगनी हाइबगी ओइबा थाजब पिरक्रे हाइदुना मीडिया मयामगी ममांगदा फोंदोखिबा वाफम अदु इंडिया की साइट की मदुगी ओइबा पाखुम लाखरे इंडिया की साइट की थादोरखिबा ऑफिशियल स्टेटमेंट अदुदा मदुगुमलबा वाफम सिंग फोंदोखिबा लेते नत्रगना ट्रम्प की माइकेरी की फोंदोखलिबा वाफम अदु आरानबने हाइबगी महुत्ता ममांगदगिसु लेपा लेतना अदुमक फोंदोक्तुना लाखलिबा यामना डिप्लोमेटिक ओइबा स्टेटमेंट अमखक्ता मदुदि इंडिया हाइरिबा कंट्री असि मालेम असि ख्वाइदगी यामना मी लेबा कंट्री अमखक्नि मरम अदुना अदुकी मतिक यामलबा मियोसिंग असिगी ओइना दरकार तारिबा एनर्जी की रिक्वायरमेंट की मतुंग इन्ना इंडिया की लेरिबा मियोसिंग असिगी ओइबा एनर्जी की ओइबा इंटरेस्ट अदु येंगदुना मखा ताना लेखिगनी इसम समना हाइरगा रशियादगी फंगलिबा अहोंगबा ममनगी ओइबा क्रूड ऑयल असि सुक्सोइ सोइदना लेखिगनी मसिदा अहोंगबा अमत्ता लेरोय हाइबगी ओइबा वाफमसि फोंदोक्लिबनी मसिदसु नतना इंडिया अमसुंग रशिया हाइरिबा कंट्री अनिसिगी ओइबा टाइम टेस्टेड पार्टनरशिप असिगी ओइना लाकदौरिबा डिसेंबर था असिदा रशियन प्रेसिडेंट व्लादिमीर पुतिन इंडिया दा लाकदौरी हौजिक सोनरिबा रशिया अमसुंग यूक्रेन की ओइना लेरिबा लानफम असिना मरम ओइदुना रशिया की ओइना लेरिबा कन्फ्लिक्टसिंग अदुगा लानफम असिदा रशियन प्रेसिडेंट व्लादिमीर पुतिन की माइकेगी मरु ओइना आंगांसिंग किडनैप तौवी हाइबगी ओइबा केस अमदा इंटरनेशनल क्रिमिनल कोर्ट की माइकेगी मार्क असि फारो हाइबगी ओइबा ऑर्डर अमा थमकिबना महाक असि अतोप कंट्रीसिंग दा फॉरेन कंट्रीसिंग दा टूर चटपसि काहेना चट्रबनी थाजब याबा नॉर्थ कोरिया अमसुंग चाइना हाइरिबा कंट्रीसिंग असिदा चटप खक्त नतन हौजि इंडिया की ओइबा कोंसेट अमा लाक्लिबा असिदा इंडिया अमसुंग रशिया की ओइना लेरिबा लेंगा असिगी मरी असिसु अदमक मेक सेंगना उबा फंगली फोंदोक चनिंगलिबा वाफमदि इंडिया अमसुंग रशिया की ओइबा मरी असिदा थोइदोकपा अहोंबा अमत्ता लेइते अदुगी इंडिया की ओइना लेरिबा एनर्जी मार्केट असे सिक्योर तौनबगी दमक होनबा मतमदा रशियाना पीरिबा डिस्काउंटेड क्रूड ऑयल सिंग असि लेपा लेइतेना लेखिगनि रशियन प्रेसिडेंट व्लादिमीर पुतिन इंडिया की ओइना लाकदोरिबा खोंसेट असिदा कंट्री अनिसिगी ओइना लाकदोरिबा मतम असिदा इकोनॉमिक अमसुंग मखल मखा कयागी ओइबा प्लानिंग कया अमा यावगदौरी मसिदसु नतना इकुइ कुइद्रिङेदा इंडिया अमसुंग यूएसए की ओइबा ट्रेड वार लेख्रबा मतुंगदा अदुगा रशिया की माइकेदी ऑफर तौरक्लिबा सु 57 की ओइबा 5th जनरेशन फाइटर जेट असि इंडिया की माइकेदी लेबिगी ओइबा यामना चावबा प्लान अमसु लेरिबनी मरम अदुना डिफेंस की ओइबा हिरम असिदसु यूएस ना फना प्रेशर तौजबा तारगसु इंडिया की माइकेदी रशिया गा अदमक पार्टनरशिप असि मखा चतखिगनी हाइबिगी ओइबा वाफम असि लेरिबनी नाकल अमरोमदा मालेम असिगी ओइना ख्वाइदगी यामना इकोनॉमी चावबा मपांगल कलबा चाइना अमसुंग यूएसए हाइरिबा कंट्री अनिसिगी ओइबा ट्रेड वार असि नोंगमा नोंगमागी कंसिलक्ली यूएस प्रेसिडेंट डोनाल्ड ट्रम्प की माइकेदी मतम अमदा चाइना हाइरिबा कंट्री असिना मालेम असिगी ओइना प्रोडक्शन हाउस ओइना लेरंबा अदु होंगदोक्तुना कंपनी अचौ अचौबा इंडस्ट्री कयासिंग असे यूएसए दा ओइना होंजिल्लबा मतुंगदा प्रोडक्शन हाउस सी यूएसए दा ओइहन्नबगीदमक्ता यामना कन्ना होनरक्ली मसिगुमलबा मतम असिदा चाइना की माइकेदगिसु खोंथांग अदु थिंगनबगीदमक्ता हौजि असि ngamjabi थादुना होनरक्लीबनी चाइना अमसुंग यूएसए की ओइबा ट्रेड वार मरा असिदा इंडिया हाइरिबा कंट्री असिगा चाइना की ओइना लेरिबा मुंगनबा असिसु मरक मरकता अदमक थोरक्तबा नत्ते नौना इंडिया अमसुंग चाइना की ओइना लाकपा कॉन्फ्लिक्ट अमखक्ता हौजि चाइना हाइरिबा कंट्री असिगी माइकेदगी इंडिया ना वर्ल्ड ट्रेड ऑर्गेनाइजेशन की ओइना लेरिबा इंटरनेशनल लॉ अदुबु वायलेट तौरे ट्रेड की ओइबा नियमसिंग थुगाइरे हाइदुना वर्ल्ड ट्रेड ऑर्गेनाइजेशन दा इंडिया की मथक्ता केस अमखक फाइल तौख्रे ngasi malem asigi oina leiriba environment की ओइबा ग्लोबल वार्मिंग की ओइबा मरम कयासिंग असिना हौजिक नौनो होंगक्लिबा सस्टेनेबिलिटी की ओइबा लमजेन असिदा ममांगदा थोरंबा पेट्रोल अमसुंग डीजल न चिंगबा फ्यूलसिंग असि सिजिनदुना सिजिनरम गाड़ीसिंग असि हौजिक मदुगी मोहत्ता इलेक्ट्रिक की ओइबा वेहिकल्सिंग दा तपना तपना ओंथोरकपगी ओइबा सिस्टम अमा लाक्लिबा असिदा मालेम असिगी कंट्री कया अमन इलेक्ट्रिक की ओइबा वेहिकल्स असिदा मागी मागी कंट्रीसिंग अदुना पुथोक्लिबा पोलम अदुना नंबर 1 तानबगीदमक्ता मार्केट असि कैप्चर तौनबगीदमक्ता यामना कन्न होनरिबनी मसिगुमनबा लमजेन असिगी मरक्ता इंडिया हाइरिबा कंट्री असिगी माइकेदगिसु इंडिया की ओइना लेरिबा ईवी मार्केट असि प्रमोट तौनबगीदमक्ता होनबा मतमदा ममांगी चही 2024 दगी हौरगा हौजिक फाउबगी ओइना पुथोकिबा बजेट अदुदा $1.3 बिलियन रोमगी ममन ओइबा सेनफमसिंग इंडिया की ओइबा ईवी मार्केट असि प्रमोट तौनबगीदमक्ता इंसेंटिव ओइना पीखिबा अदुबु चाइना की माइकेदगी चाइना की ओइना लेरिबा ट्रेड इंटरेस्ट ता सिंगनरे अदुगा मखोइना चथरिबा खोंथांग असि वर्ल्ड ट्रेड ऑर्गेनाइजेशन की ओइना लेरिबा रूल्स अदुगी वांगमदनी हाइदुना कंप्लेन तौखिबनी हाइरिबा खोंथांग असिगा मरी लेनना इंडिया लेंगा की माइकेदगिसु अथुबदा चाइना की माइकेदगी थांगलगलिबा वाफम अदुबु काउंटर तौनबगीदमक्ता वर्ल्ड ट्रेड ऑर्गेनाइजेशन दा इंडिया की ओइबा रेस्पॉन्सु पीगदौरी चाइना हाइरिबा कंट्री असिना हौजिक इंडिया लेंगा की माइकेदगी ईवी मार्केट असि प्रमोट तौनबगीदमक्ता सब्सिडी का हेना पिसिल्ले हाइदुना हौजिक वर्ल्ड ट्रेड ऑर्गेनाइजेशन दा चैलेंज तौरक्ली तौबतबु चाइना हाइरिबा कंट्री असिसु 2008 दगी हौरगा असुकी मतिक यामना कुइरबा मतम मरु ओइना 2008 दगी ना
16-17 ꯐꯥꯎꯕꯒꯤ ꯃꯇꯝ ꯑꯁꯤꯗ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯁꯕꯁꯤꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯊꯥꯗꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯏꯚꯤꯒꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤ ꯄꯨꯊꯣꯛꯂꯤꯕ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯀꯟꯅ ꯄ꯭ꯔꯃꯣꯠ ꯇꯧꯈꯤ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯏꯚꯤ ꯃꯥꯔꯀꯦꯠ ꯑꯁꯤ ꯑꯌꯥꯝꯕ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯗꯣꯃꯤꯅꯦꯠ ꯇꯧꯔꯛꯂꯤꯕꯅꯤ ꯃꯔꯨꯑꯣꯏꯅ ꯆꯩꯅꯥꯒꯤ BYD ꯍꯥꯏꯔꯤꯕ ꯏꯚꯤ ꯄ꯭ꯔꯗꯛꯁꯟ ꯀꯝꯄꯅꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯚꯟ USꯀꯤ ꯅꯝꯕꯔ 1 ꯇꯣꯞꯅꯤ ꯍꯥꯏꯔꯤꯕ ꯇꯦꯁꯂꯥ ꯍꯥꯏꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤ ꯐꯥꯎꯕ ꯕꯥꯏꯄꯥꯁ ꯇꯧꯗꯨꯅ ꯃꯈꯣꯏꯅ ꯍꯦꯟꯅ ꯚꯦꯂꯨꯑꯦꯕꯜ ꯑꯣꯏꯕꯒꯤ ꯑꯣꯏꯕ ꯐꯤꯚꯝ ꯑꯃꯗ ꯂꯥꯛꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯍꯧꯖꯤꯛ ꯂꯩꯔꯛꯂꯤꯕ ꯐꯤꯚꯝ ꯑꯁꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯅ ꯄ꯭ꯔꯗꯛꯁꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯣꯜ ꯑꯁꯤꯕꯨ ꯁꯤꯡꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯀꯝꯄꯅꯤꯁꯤꯡ ꯑꯁꯤ USꯇ ꯁꯤꯞ ꯇꯧꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯔꯤꯉꯩꯒꯤ ꯃꯇꯝ ꯑꯁꯤꯗ ꯃꯗꯨꯕꯨ ꯊꯤꯡꯅꯕ ꯍꯣꯠꯅꯕ ꯈꯛꯇ ꯅꯠꯇꯅ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯅꯧꯅ ꯂꯥꯛꯂꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯚꯦꯍꯤꯀꯜꯁꯤꯡ ꯑꯁꯤꯅ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛꯀꯤ ꯑꯣꯏꯕ ꯚꯦꯍꯤꯀꯜꯁ ꯃꯥꯔꯀꯦꯠ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯤꯌꯥꯔ ꯑꯗꯨ ꯃꯨꯟꯈꯤꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯈꯣꯡꯊꯥꯡ ꯑꯃ ꯂꯧꯈꯠꯄ ꯑꯁꯤꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯛꯂꯤ ꯍꯧꯖꯤꯛ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯏꯁꯤꯟꯗꯨꯅ ꯂꯩꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯄ꯭ꯂꯥꯏ ꯑꯁꯤꯗ USAꯗ ꯁꯄ꯭ꯂꯥꯏ ꯇꯧꯔꯝꯕ ꯆꯥꯡ ꯑꯗꯨꯗꯒꯤ ꯍꯟꯊꯗꯨꯅ 20% ꯈꯛꯇ ꯄꯤꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯥꯎꯅꯤꯡꯕꯗꯒꯤ ꯗꯣꯅꯥꯜꯗ ꯇ꯭ꯔꯝꯞꯅ ꯍꯧꯖꯤꯛ 100% ꯇꯦꯔꯤꯐ ꯑꯃ ꯊꯝꯖꯤꯜꯂꯛꯄꯗꯒꯤ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯔꯦꯌꯔ ꯑꯔꯊꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯑꯃ ꯊꯝꯂꯛꯂꯤꯕ ꯑꯁꯤꯗ ꯃꯈꯣꯏꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯅꯧꯕ ꯃꯋꯣꯡ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯛꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯤꯗꯕ ꯅꯠꯇꯦ ꯃꯈꯣꯏꯅ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯃꯊꯧ ꯇꯥꯕ ꯑꯗꯨ ꯈꯛꯇꯃꯛ ꯄꯤꯕꯅꯤ ꯃꯔꯝꯗꯤ ꯔꯦꯌꯔ ꯑꯔꯊꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯗꯤꯚꯥꯏꯁ ꯑꯃꯁꯨꯡ ꯃꯊꯧ ꯇꯥꯔꯤꯕ ꯂꯩꯕꯥꯛ ꯑꯃꯒꯤ EV ꯚꯦꯍꯤꯀꯜꯁ ꯃꯣꯕꯥꯏꯜ ꯐꯣꯟꯅꯆꯤꯡꯕꯁꯤꯡ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯈꯛꯇ ꯅꯠꯇꯅ ꯀꯅꯥꯒꯨꯝꯕ ꯀꯟꯇ꯭ꯔꯤ ꯈꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕ ꯋꯥꯔ ꯃꯦꯆꯤꯅꯔꯤ ꯈꯨꯠꯂꯥꯏ ꯀꯌꯥ ꯑꯃ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯁꯦꯝꯃꯦ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯂꯩꯕꯅ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯑꯦꯛꯁꯄꯣꯔꯠ ꯑꯁꯤꯗ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯊꯝꯂꯛꯄꯅꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ US ꯑꯃꯁꯨꯡ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇ꯭ꯔꯦꯗ ꯋꯥꯔ ꯑꯁꯤ ꯑꯗꯨꯃꯛ ꯃꯁꯤꯒꯤ ꯑꯣꯏꯅ ꯃꯔꯨꯑꯣꯏꯕ ꯃꯨꯛꯅꯔꯛꯄꯒꯤ ꯑꯣꯏꯕ ꯃꯔꯝ ꯑꯁꯤꯁꯨ ꯌꯦꯡꯕꯗ ꯑꯗꯨꯃꯛ ꯅꯨꯡꯉꯥꯏꯔꯤ ꯃꯗꯨꯗꯤ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯗꯨꯅ ꯄꯨꯊꯣꯛꯈꯤꯕ ꯔꯦꯌꯔ ꯑꯔꯊ ꯑꯁꯤꯅ USꯇ ꯑꯦꯛꯁꯄꯣꯔꯠ ꯇꯧꯔꯕ ꯃꯇꯨꯡꯗ USA ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯐꯥꯏꯇꯔ ꯖꯦꯠꯅꯆꯤꯡꯕ ꯃꯔꯨ ꯑꯣꯏꯔꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯁꯥꯕꯗ ꯆꯪꯕ ꯃꯔꯨ ꯑꯣꯏꯕ ꯆꯤꯞ ꯑꯃꯃꯨꯛ ꯄꯨꯊꯣꯛꯀꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕ ꯆꯤꯞ ꯑꯗꯨ ꯍꯧꯖꯤꯛ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯆꯩꯅꯥꯗ ꯄꯤꯅꯤꯡꯗꯦ ꯃꯔꯝꯗꯤ ꯆꯩꯅꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯒꯤ ꯑꯣꯏꯕ ꯂꯝꯖꯦꯟ ꯑꯁꯤꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯆꯥꯎꯈꯠꯂꯛꯇꯨꯅ USꯕꯨ ꯆꯦꯂꯦꯟꯖ ꯇꯧꯕ ꯍꯧꯔꯛꯂꯤꯕꯅꯤ USAꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯁꯤꯒꯨꯝꯂꯕ ꯆꯤꯞ ꯑꯁꯤ ꯆꯩꯅꯥꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯊꯤꯡꯕ ꯍꯧꯔꯛꯄꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯑꯃꯨꯛ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯥꯏꯔꯤꯕ ꯆꯤꯞꯁꯤꯡ ꯑꯗꯨ ꯁꯥꯕꯗ ꯆꯪꯂꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜ ꯑꯗꯨꯅ ꯑꯩꯈꯣꯏꯗꯒꯤ ꯂꯧꯔꯒ ꯆꯤꯞ ꯑꯗꯨꯅ ꯄꯤꯔꯣꯏ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯨ ꯅꯈꯣꯏꯗ ꯄꯤꯔꯣꯏ ꯍꯥꯏꯕꯗꯒꯤ ꯍꯧꯖꯤꯛ ꯃꯨꯛꯅꯕ ꯑꯁꯤ ꯍꯧꯔꯛꯈꯤꯕꯅꯤ ꯆꯩꯅꯥꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯀ꯭ꯂꯤꯌꯥꯔ ꯑꯣꯏꯅ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯃꯤꯂꯤꯇꯔꯤꯒꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤꯗ ꯁꯤꯖꯤꯟꯅꯗꯅꯕꯒꯤꯗꯃꯛꯇ ꯔꯦꯁꯇ꯭ꯔꯤꯛꯁꯟ ꯈꯔ ꯊꯝꯂꯒꯅꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯄꯤꯔꯛꯀꯗꯧꯔꯤꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁ ꯑꯁꯤ ꯃꯊꯧ ꯇꯥꯕ ಚಾಂಗ್ದ ꯈꯛꯇꯃꯛ ꯄꯤꯒꯅꯤ ꯃꯗꯨꯗꯁꯨ ꯅꯠꯇꯅ ꯏꯟꯗꯤಯಾꯒꯤ ꯃꯥꯏꯀꯩꯗꯒꯤ ꯀꯔꯤꯒꯨꯝꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯁꯤꯡ ꯑꯁꯤ USAꯗ ꯄꯤꯔꯣꯏ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯊꯥꯖꯕ ꯑꯗꯨ ꯄꯤꯌꯨ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯀꯟꯗꯤꯁꯟ ꯑꯃꯁꯨ ꯆꯩꯅꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯀꯟꯅ ꯊꯝꯂꯛꯂꯤ ꯑꯃꯕꯨ ꯑꯣꯏꯒꯦꯔꯥ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅꯁꯨ ꯑꯣꯇꯣꯃꯣꯕꯥꯏꯜꯁꯇꯒꯤ ꯍꯧꯔꯒ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯑꯣꯏꯕ ꯁꯦꯛꯇꯔꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨ ꯑꯃꯗꯤ ꯑꯗꯨꯃꯛ ꯂꯩꯒꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯁꯤꯒꯨꯝꯂꯕ ꯐꯤꯚꯝ ꯑꯁꯤ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯃꯥꯡꯖꯧꯅꯅ ꯈꯪꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯁꯣꯔꯁ ꯑꯁꯤ ꯌꯥꯝꯅ ꯀꯟꯅ ꯊꯤꯔꯛꯂꯤꯕꯅꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯥꯏ ꯄꯥꯛꯄ ꯑꯃꯈꯛꯇ ꯑꯐꯒꯥꯅꯤꯁꯇꯥꯟꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯇꯥꯂꯤꯕꯥꯟ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯏꯅ ꯃꯤꯅꯔꯦꯜꯁ ꯑꯁꯤ ꯑꯦꯛꯁꯇ꯭ꯔꯦꯛ ꯇꯧꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒ ꯈꯨꯠꯁꯝꯅꯗꯨꯅ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯆꯥꯎꯕ ꯑꯣꯐꯔ ꯑꯃꯈꯛ ꯂꯩꯔꯝꯂꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯌꯨꯝꯊꯪꯅꯔꯤꯕ ꯃ꯭ꯌꯥꯟꯃꯥꯔ ꯍꯥꯏꯔꯤꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯐꯤꯚꯝ ꯑꯃꯗ ꯂꯩꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯇꯣꯞꯄ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯗꯁꯨ ꯁꯄꯣꯔꯠ ꯇꯧꯖꯕ ꯇꯥꯔꯒꯁꯨ ꯂꯩꯉꯥꯛ ꯄꯥꯏꯗꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯑꯣꯏꯅꯗꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯐꯤꯁꯤꯌꯦꯜꯅ ꯗꯥꯏꯔꯦꯛꯂꯤ ꯆꯠꯇꯨꯅ ꯎꯅꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯇꯧꯗꯕꯅꯤ ꯑꯗꯨꯕꯨ ꯔꯦꯌꯔ ꯑꯔꯊ ꯃꯤꯅꯔꯦꯜꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡ ꯑꯁꯤ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯔꯦꯌꯔ ꯑꯔꯊ ꯃꯔꯥꯡ ꯀꯥꯏꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯔꯤꯕ KIA ꯍꯥꯏꯔꯤꯕ ꯀꯥꯆꯤꯟ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯥꯔꯃꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨ ꯑꯁꯤꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯥꯔꯤ ꯁꯥꯅꯕꯒꯤ ꯑꯣꯏꯕ ꯊꯧꯗꯣꯛ ꯑꯃꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯅꯣꯔꯗꯔꯟ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯀꯥꯆꯤꯟ ꯁ꯭ꯇꯦꯠ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯗꯨꯅ ꯂꯩꯔꯤꯕ KIA ꯍꯥꯏꯔꯤꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯁꯥꯔꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤ ꯀꯝꯄꯅꯤ ꯏꯟꯗꯤꯌꯟ ꯔꯦꯌꯔ ꯑꯔꯊꯁ ꯂꯤꯃꯤꯇꯦꯗ IREL ꯍꯥꯏꯅ ꯁꯝꯅ ꯈꯪꯅꯔꯤꯕ ꯀꯝꯄꯅꯤ ꯑꯁꯤꯒ KIAꯒꯤ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯐꯪꯂꯤꯕ ꯔꯦꯌꯔ ꯑꯔꯊꯀꯤ ꯑꯣꯏꯕ ꯄꯣꯠꯂꯝꯁꯤꯡ ꯑꯁꯤ ꯏꯟꯗꯤꯌꯥꯅ ꯂꯧꯅꯕꯒꯤꯗꯃꯛꯇ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯟꯅꯈꯤ ꯍꯥꯏꯕꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯑꯁꯤ ꯔꯤꯇꯔꯁꯅꯆꯤꯡꯕ ꯃꯦꯗꯤꯌꯥ ꯍꯥꯎꯁꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯌꯥꯝꯅ ꯆꯥꯎꯅ ꯀꯣꯚꯔ ꯇꯧꯅꯈꯤꯕꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯎꯕ ꯗꯦꯕꯂꯞꯃꯦꯟꯠ ꯑꯃ ꯑꯣꯏꯅ ꯎꯅꯔꯤꯕ ꯑꯁꯤ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯅꯣꯟ ꯁ꯭ꯇꯦꯠ ꯑꯦꯛꯇꯔꯁꯤꯡ ꯍꯥꯏꯕꯗꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯂꯩꯉꯥꯛ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯤꯌꯦꯜ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯥꯡꯕꯨꯁꯤꯡ ꯑꯁꯤꯒ ꯐꯅ ꯃꯔꯤ ꯊꯝꯕ ꯇꯥꯔꯒꯁꯨ ꯐꯣꯡꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯨꯛꯊꯝ ꯊꯝꯗꯕꯅꯤ ꯑꯗꯨꯕꯨ
ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯊꯝꯂꯛꯄ ꯑꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯔꯦꯌꯔ ꯑꯥꯔꯠꯀꯤ ꯑꯣꯏꯅ ꯂꯥꯛꯂꯤꯕ ꯏꯁꯨ ꯑꯁꯤ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯆꯥꯎꯕ ꯏꯁꯨꯅꯣ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯏꯟꯇꯔꯦꯁ ꯂꯩꯔꯕꯒꯦ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯌꯥꯔꯦ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯍꯧꯖꯤꯛ ꯏꯟꯗꯤꯌꯥ ꯍꯥꯏꯔꯤꯕ ꯀꯟꯇ꯭ꯔꯤ ꯑꯁꯤꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯃꯛ ꯎꯕ ꯐꯪꯂꯛꯀꯗꯧꯔꯤ ꯃꯔꯝꯗꯤ ꯇꯥꯂꯤꯕꯥꯟ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯗꯨꯁꯨ ꯃꯇꯝ ꯑꯃꯗ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯦꯔꯔ ꯒ꯭ꯔꯨꯞ ꯑꯃ ꯑꯣꯏꯅ ꯑꯗꯨꯃꯛ ꯎꯔꯝꯕꯅꯤ ꯃꯔꯝ ꯑꯗꯨꯅꯕꯨ ꯉꯁꯤ ꯐꯥꯎꯕ ꯂꯩꯉꯥꯛ ꯁꯦꯝꯂꯕꯁꯨ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯛꯈꯪꯕꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡ ꯑꯗꯨ ꯂꯥꯛꯇ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯍꯟꯗꯛ ꯐꯝꯈꯤꯕ ꯃꯤꯐꯝ ꯑꯗꯨꯗ ꯑꯦꯝꯕꯦꯁꯤ ꯍꯥꯡꯗꯣꯛꯄꯒꯤ ꯑꯣꯏꯕ ꯋꯥꯐꯝꯁꯤꯡ ꯌꯥꯎꯔꯛꯂꯕꯅꯤꯅ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯁꯛꯈꯪꯕꯒꯤ ꯑꯣꯏꯕ ꯃꯇꯝ ꯑꯗꯨ ꯑꯗꯨꯃꯛ ꯌꯧꯁꯤꯜꯂꯛꯂꯕꯅꯤ ꯃꯗꯨꯃꯛ ꯑꯣꯏꯗ꯭ꯔꯒꯁꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯛꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯦꯟꯃꯥꯔꯒꯤ ꯑꯣꯏꯅꯁꯨ ꯃꯇꯝ ꯑꯃꯗ ꯂꯣꯟꯅ ꯊꯨꯞꯅ ꯇꯧꯔꯝꯕ ꯑꯗꯨ ꯎꯄꯥꯏ ꯂꯩꯔꯛꯇꯕꯗꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯐꯣꯡꯅ ꯊꯣꯔꯛꯇꯨꯅ ꯔꯦꯌꯔ ꯑꯥꯔꯠ ꯃꯤꯅꯔꯦꯜꯒꯤꯗꯃꯛꯇ ꯍꯧꯖꯤꯛ ꯃꯦꯟꯃꯥꯔꯒꯤ ꯑꯣꯏꯅ ꯂꯩꯔꯤꯕ ꯔꯦꯕꯦꯜ ꯒ꯭ꯔꯨꯞꯀ ꯏꯟꯗꯤꯌꯥ ꯒꯣꯕꯔꯟꯃꯦꯟꯠꯀ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯍꯧꯔꯛꯂꯕꯅꯤ ꯃꯁꯤꯅ ꯍꯥꯏꯕꯗꯤ ꯑꯣꯐꯤꯁꯤꯌꯦꯜꯂꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯤ ꯒ꯭ꯔꯨꯞ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯛꯈꯪꯕ ꯍꯧꯔꯦ ꯍꯥꯏꯕꯅꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯂꯥꯛꯂꯤꯕ ꯄꯣꯂꯤꯁꯤ ꯑꯁꯤꯗ ꯍꯧꯖꯤꯛ ꯅꯧꯅ ꯑꯣꯏꯔꯛꯂꯤꯕ ꯒ꯭ꯂꯣꯕꯜꯒꯤ ꯑꯣꯏꯕ ꯑꯑꯣꯟꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯌꯥꯝꯅ ꯆꯥꯎꯕ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯕ ꯐꯪꯂꯦ